Sambit Patrana numit kayani Manipur laiduna BJP ge MLA sing unaduna wari sanarabas anawba luchingba ama khanba ngamdri. Haukiba nomaijing numita and Brianna Chief Minister from the resign taukraba matungda haujik lamdam masida tholiba rajniti ki chorangnaba haibadi BJP ge MLA singi marakta tokhai tanaduna leinariba asi sangdainaba ama purangnabagi center ki luchingba singna observer ama oina Manipurda tharakiba BJP North East ki in charge oiriba MP Sambit Patrana Siga Hana Infal Lerakpa Numit Humni Shurakle Adubu Hariba Matamasi Karigumba Rasniti Oiba Hongba Matapurpangam Dana Lairi Ngasi Nungtil Pung Mari Tarakpa Fawada Sambit Patrana no AOC da Laiba Infal Hotel da MLA Karam Sam Amadi El Susindro Tokai Tukaina Unadana Wari Sanakre Sambit Patraga Unaraka Torakiba MLA Karam Sam di Atuba Matamgi Manung da Waroshinama Puraglabaya Haiba Yua from Fongdoklamki Adubu Minister El Susindro na No comment haiba Natana wafam amata fongdoklam kide pau chesina thajaba yaba mafam dagi fangba paugi matung inadi center na noba Manipur Chief Minister ama khandringai fawba state asida animated suspension natraga president rule thamba tawroi hojik France da lairiba Bharat Prime Minister Narendra Modi na India da halaklaba matung February 15 da state asida noba Chief Minister ama wasak loba yai hari amarom danga se yupung tara taba matamda Sambit Patrana Manipur ki governor Ajay Kumar Balaga Manipur tholiba rajniti ki irang asigi matangda marirak suba oina unaduna wari sanakre wari sanabadu ngase yupung tara dagi taraga minit yangkai fawba governor Ajay Kumar Balaga unaduna wari saki adumoinamak Raj Bhavan gi geta mahak pungaiduna laikhibalamda masigi pawmi singna hangba wahangi pawkhum Amatta piramdana Infal Hotel tamna chatki ngasi Sambit Patragi hojik oiriba rajniti ki chorangnaba sigi matangda wafam kharadi soidana fongdokani haina BJP Manipur State Unit ki luchingbasingi maikai pawmi singda fongdorakpa laikhibana Pawmi singna Infal Hotel tauna chatuna Sambit Patra unanaba honaki adubu ngasi nubi yungba matung pung ama fawba unabagi matam pikide hojik oiriba Manipur gi rajniti ki chorangnaba siga mari lenana Pauchena Fangba Paugi Likuna Manadi Sambit Patra ngasi Governor Unaram laba matungda Delegidama Infal Thadokhinaba Thaurang Tawre hari adumoina mangasi nungthil pung ama henba fawba Infal Hotel da mahak leiki hojik fawba luching makhan mangamdaba asina maram oiraga Sambit Patra Infal Thadongnaba Thaurang tawbani haibasu Paugi Likuna sina hari amarom da Sambit Patra na Infal Thadoktuna Delhi yaukraba matungda tha ahumgi animated suspension thamlakpa yana leire hari Sambit Patrana Infal da lerakpa numit marini suraba fawba da BJP gi MLA sing tongan unaduna wari sanaduna Anawba luchingba ama khananaba hotnaba adu hojik fawbagi oina di aremba oiduna leire anawba luchingba ama khanba ngamdaba asimak BJP gi manungda yamna chawna mot khenaba leire haibasi mayek sengna takle BJP gi MLA sing asina tawriba phibam asi maraibang Manipur kanaba natte Manipur da hena tangdu leita daba ama thoanduna leibak miyam hena wahanaba sinbani haibasu Praja section kaya dagi fongdok naragli Constitution gi oina darkar leiba Manipur Assembly Session Governor na karigi kaudribano Joyram Ramesh Constitution gi oina yamna maruiba tawdaba yadraba Manipur Legislative Assembly gi session asi karigidamang Manipur gi Governor Ajay Kumar Balana matam chana kaudribano haina Congress ki General Secretary in charge Communication Joyram Ramesh tam fongdokre Manipur gi Governor na Constitution ba le tawre haiba wafam galoina na Manipur gi Chief Minister oiram nongthomam Biren Singana Governor Ajay Kumar Balada resignation pishin khiba thawdo asiga mari lenana Joyram Ramesh na High Constitution gi Article 174(1) damak Mayek sengna pali madudi assembly session ani gi marakta tha taruk hena gef leinaba yade asigumba constitution gi tangai fadana famdaba yadaba assembly session Manipuri governor na kaudriba karigino mahakna karigidama constitution gi article ba letoribano haina Congress ki luchingba sina wahang kaya thamlakli mahakna makha tarduna hai ngasi asi constitution gi matung ina assembly session kaungnabagi aroiba numit haukiba nomaiji numita and Biren Singhana Chief Minister from thadokraba matung haukiba ningthokaba numita kaukiba assembly session adu none and both oikre assembly session adu the opposition congress na no confidence motion thangana ba sem saduna laiki adobu and Biren namduna from thado hanki and Biren na CM from thado khibadu thengmalabani hojik Manipur gi miyamna Prime Minister Narendra Modi bu Manipur da lakpina ba khawrang na ngairi bani Manipur da haukiba chahi 2023 gi May 3 dagi hawrakiba irang hek tholakpadagi CM from thadong na ba congress na demand tawduna lakhibani haidi Manipur da PR lakani haiba thajade MLA Karam Siam Nongthomam Biren Singhana Manipur gi Chief Minister gi famdagi resign tawkraba matung anawba Chief Minister ama khanba ngamdana leiriba amadi hojik Manipur da political gi oiba charang na ba leiriba mara asida BJP gi MLA Karam Siam na miyamna panariba Manipur da center na president rule thamlakadra haibagi wafam yaba ngamkhidabaga loinana hojik oiriba rajniti ki charang na ba asi center amasung state ki BJP legislature singna soidana intervene Tawduna resolve tawnaba honagani haina fongdokre wafam asi MLA Karam Siam na BJP North East in charge oiriba Sambit Patraga unadringai
Mamangda Imphal Hotel da mahakna paummisingna hangba wahangi paukhum piraduna phongdokhibani mahakna hai state asida PR thambagi wafam mahak khangde BJP gi manungda tholiba political gi charangna basi central leader singa Manipur gi legislature singa tanaraga loisinba ngamgani amadi Manipur da constitutional crisis lakloi haina mahakna phongdokhi